ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯍꯥꯟꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯅꯍꯥꯟ ꯏꯆꯤꯜ ꯏꯅꯥꯎ ꯅꯥꯒꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯩꯉꯩ ꯄꯥꯁꯇꯔ ꯌꯥꯎꯅ ꯐꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥꯗꯣꯛꯇꯗꯅ ꯂꯩꯕꯒꯤ ꯄꯥꯎꯗꯨ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯍꯥꯟꯕꯃꯛꯇ ꯐꯣꯡꯗꯣꯛꯆꯩ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯁꯤꯒꯤ ꯀꯣꯕ꯭ꯔꯨ ꯆꯤꯡꯗ ꯂꯩꯕ ꯂꯩꯉꯩ ꯅꯥꯒꯥꯁꯤꯡ womenꯁꯤꯡꯅ ꯁꯤꯜꯂꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯑꯃ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯒ ꯂꯦꯞꯄꯤꯔꯒ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯉꯩ ꯋꯣꯃꯦꯟꯁ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯨꯞꯁꯤꯡꯗ ꯋꯥꯈꯜ ꯅꯤꯡꯕ ꯀꯥꯏꯕ ꯇꯧꯕꯤꯒꯅꯨ ꯅꯈꯣꯏꯒꯤ ꯃꯅꯤꯡꯗ ꯅꯥꯒꯥ ꯃꯌꯥꯝ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯌꯥꯝ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝ इची नाउ मैते याउना अखोय लेपली हाइबसे अहनबमक तै हाइजगे अदोगा ngasi sigumba release tawdaba asigi hujik phobada thadoktabagi masi अखोय solidarity amata indigenous people amata ni haina अखोय lemina gni haidona अखोय ngasi gi program asida अखोय gi okomi gi hana convener oiramba adu hujikna ipsa gi working president oja athoba magi team su yauri aduga ensam gi representative singsu yauri deputy speaker na le tauraga FNCC gi lutin kaino leader singsu yauri akhoi gi manipur people's party gi oja singsu yauri aduga tongan ba akhoi gi indigenous people forum ga loina na chamina riba ahan alma mayam larga asi ima singna iche ichan singna sigumba achumba puthongninga gi tamakta leplaga leibagi tamakta akhoi thokatpa oina support tawbo oina ngasi akhoi su yaujaba lakpani aduda ichinau media mayam nasu masigi tamakta lakpibagi tamakta thakajai phajana mapung phana yamna kaino phajabada orange tawbire haraga akhoi gi lamdam asida ngahak leiraga karino ma tawba ngahak leiraga sum oidaba padabada dum tawraga akhoi mi kaya punsi manglaga sumaina lakpuse kuirabani ado akhoi government amale akhoi na tax piri akhoi mayam na tax pibagi praja mayam na madugi tamakta moi tolop charaga natraga government run tawraga leiraga iramdam leibak icham micham singsida ngasi government na madu ngakpa protection pibang amloi haibatarade government lebegi artha leite asigi tamakta security forces state ki center ki india government na tolop piraga ngak sening ngai gi tamakta thamli bani aduga ngasi mi ama phawada ngak pusu ngamde pha pusu ngamde adu eradi loina hanbi gro tolop su chabiranu nomai su paibiranu akhoi lamdam sida wai chini ngai ni lam chini ngai ni moi hanbana phai akhoi oina akhoi ni thokpa ngambado akhoi tawrage haibse akhoi haining rakhre aduna ngarang nahandu asonda mi ambush tawraga laibak thina ahum laikhide haibado akhoi loina condemn tawe chumi adubu kanana hatpuno karambano hapno haibado thithok tringaida karimsu maram leidabada ichino lengmei sing naga sing micham singda lambi de heta pharaga asumaina ngasi phobada thadokdana leiriba haibase karamba prithibida si low lege ba sa lamchatni matamada afghanistan da iran da iraq da topada pakistan da terrorist na chathare adu tawrena terrorist mayam gi chatharamba mayam do ngasidi atopa lepak da natana manipur da oina terrorist se chathadana leire asi ahan banate ichinau leimai singda khut thaba nupi singda su khut yauna khut thaba khungi mi da mai changlaga mai thaba chatho chasing kaya da threat tawba phaba punba phubi base ngasina ahan banate tawriba terrorist singna chathari base adubu masi government na karimata action lokhatpa ngasi phobada ngamdaba haibase masidigi moina hena thona leiraga tawthorakrabani aduna government na athuba matamda sigumba chathariba mi singsi pharaga fajana pifam thokpa maral dandi du pirakanda matu manauda sigumbase leiroidabani adubu ngasidi yam ikainingai di ngarana han sigi konsa khulki manakta phakiba haibase kilometer chama lisingama thabak sunati only 20-25 kilometers ni
masida lengak amalena surrounding sida security forces mayam thamlaga sida lema khongda army gi headquarter leiraga leina mitara nipan se phakiba kanda gari matat maduda operation changlaga kandaba haibado adudi akhoi security leiriba lengak leiriba sina phasunu haibaga chamanai aduna ngasi chinau mayam da ina haining badi phaba hunba chathariba pataba lamcha chathariba sagi lamcha chathariba terrorist ki chathariba toge haiduna moidi chathage na chatharabani taurabani akhoi na ngasi haigada se kana da no akhoi di government da haibatai government si kari ki tamak no people singa protect tawningai gi tamakta akhoi gi lam protect tawningai gi tamakta government se thambani aduga ngasi government na garimata thaba ma panthok da ba haibasidi akhoi bu minambani ado akhoi ka dongai da su lemna leiba yaroi aduna ichino naga lengme atopa talup mayam ngasi sida timbiriba ima ibel na khoi waram ngni akhoi khale khange kanamata ningba kaiba ningba hanbigno akhoi na hainingbadi ko akhoi asigumba pataba chathariba mayam se mase achumba wayal ama purakri phobadi akhoi lemina batai lepkadabani aduna ngasi pendaba akhoi mayam lei adubu government na hairiba phakhiba mi sing adu kanba ngamde hairibase yamna mase akhoi ikai ningai ni aduga adungba chathariba mi woi sing aduda nongai paiba singna nongai single shot chu tawdaba phaba punbasu tawdaba aduga oidaba padaba swaida imphal da kadai da micham singdedi security singna aduga government na pharaga phuraga punba jail da happa loka da happa mayam akhoi thenare aduga phattaba chatharaga micham singda hatlaga pharaga sigumba mayam chathabasidi ngasi akhoi gi lengakna karimata action lokhatpa ngamdaba haibase akhoi justice se leitere akhoi karamaina hujing micham akhoi se hingadabano akhoi loinama hujikti kari aisra safety gi mafam leitere amada oirasu aduna aidi ngasi se khitang kaino tawre loi leader singna khanbiro aidi yaradi akhoi yauna matam tharo ngasi sakmak hujik siloiraga chase arasu chase akhoi mayam chalaga chief minister gi bangloda governor gi bangloda changlaga mi phakiba taruk to hujik phawada release tawdabado hujik akhoi da sinadaradi yaroi haibase akhoi di changsanninge adung ba ma tawdaradi akhoi mi singse ichino tribe of people achobo oigira akhoi singsibu mi oina udreba akhoi bu mi oina udre sa jiba sa phaba hatpada sa mukhulliga thiraga kanana hatpano haidana sa phawada khoina thikalle hatpami du phawada tandi pire fine ta hole sa agi sa phawada jiba phawada mangkiba kanda san phawada iroi phawada o phawada hamen phawada khoina thiraga madugi achumba puthoi ngasi mi taranipan pharaga hoji mi taru phawada ngasi numik ahum suruba mari suru phawada central government na manipur ki government na tumina leiba haibase akhoi bu mi oina laudre saningbagi politicize tobagi wanate sidi suchumchumde aduna akhoi na kanada haigani government akhoi haigani moiramdi makhoi ki authority ni mogi responsibility ni tawba mi nomai pairaga punto tawba mi dudi moidi tawgen na tawbuni moina ngamoi haiba taradi tasena government hairo akhoi na kari angamba noibdo akhoi su akhoi ki angamba akhoi tawba tai aduna nungaite yamna akhoi